Paused the Yumpum Oiba Iba Pau Kharab de Togere. Koubru da Lai khurumba chngbasingda Athingba pirkpa Khudkta hndokkadabni Ningthou Leisemba. Haukiba sahi Lising amaga samri supna tarit dagi Lising amaga samga supna mari phawada pankiba maidingu kiambagi matamdagi chathaba haukibadagi sahi sedana chamga kunthra nipan suba chaithariba wangoi upokpi mai lekai dagi pokrambam kumar mitai sahi yangkhai nipan surabada ultra sanglen chana konungna sinduna sanglen asida Ningthou Leisemba yaona kum asi punanabagi dama unga ukal chaisu khusinabagi thorom pangthokre Lai Haktaktagi Lerakaba Mitegi Senglaba Laifamlen Koubru da Lai khurumba chachaba mioi bo Kanagumba wakal therbasin Athingba pirkpa Khudkta handogu haina saithapagi thorom khusinakiba aduda saruk yakiba Raija Sabhagi MP Leisemba sana jawbana pambisingna hangkiba uhangi pakhumda phangdokhre Nakala marumda chahi asigi khwaidagi jamba oina nongbada 13 positive oire India da COVID-19 ke anisuba wave na akan basafu pirak liba asigi saruk amba oina Manipur da su chahi asigi khwaidagi jamba oina nongmada mioi kunga daruk COVID-19 positive oire masidharaga hojik phawbada state asida Laichat asi positive oikiba apunba mising lising kun mapan changani fu yaukhre loina active case samaga taragani pante hengatkhre COVID-19 common control room na thadorakba cherol amagi matungina nauna positive oiba thengna khram mioi kun daruk ki manungda mioi ahumdi CAPF की पर्सन सिंह ने पॉजिटिव ओइखिबा सिंह अदु रिम्स द तारेट सीजदा अम्मा बबिना द तारागनि थोय राजमेडिसिटी द अनि मंगाल द अम्मा एशियन डायग्नोस्टिक्स द अम्मा चंदेल RAT द अम्मा अमदि सिरिबाम RAT द अमने हाउजिक फावदा पॉजिटिव ओइबा थेंगनरिब अपन बमिसिंग लिसिंग कुनगा मापन चंगानिफु असिगे मनुंगदा लिसिंग कुन तरुक सुमना मारफो हमदोइना General population dagi ni loina da lising hom samri yangkai ga taret na CAPF ki person singne nauna positive oiriba civilian kuntaruk asigi marung tanupa taramanga amari napi nipane makhoi singa do Imphal East dagi taret West dagi taraga mathoi Thawal dagi amma Sosanpur dagi amma Kangpokpi dagi amma Chandel dagi amma amade Jiribam dagi amane positive oikraba miosing asiga naknaramba singi khongol liba amadi makhoi gi laifam sing Containment area oina lakthopi thaba paikhat bahogre aire status da ngasi ki oina covid positive oiba me amata siki bagi paw leite maram asina Manipur da covid positive oidun lekhidaba missing chahum humdraga tarukta adumak leire amarom da covid 19 positive oiramba mioi taraga mathoi ngasi anaba bharaduna amadi quarantine tobagi matam suraduna discharge tawkhibaga loidana haujuk phobada state asida Laichat asi naruga phagala khraba apunba missing lising kun mapan subna nifuga taruk yauduna phagala pui changcha da Marfudra nipan dasmik ahumani yaukre nauna discharge tawkhra sing adu home isolation dagi taruk amadi sija dagi mangane status da ngasi gi oina BRD yel rims da humphog humdoi janims da Marfudra mari district khudingmaki antigen chanikun babina diagnostics da samagani phugani thoi Rajmedicity da humphog taruk sija hospital kunthra humdoi atei private hospital sing da samaga humphudara ni thoi Asian diagnostics the taraga mapan punna sample sanifan taraga mathoi test tawki masi tharaga hojik phawda state asita test tawki ba punba sample maseng lakmaga lising marfuga nipan changani fu yaukhre state asige tongan ba vaccination center sindakrang mioi lising ani jamri vaccine kawkhi ba loidana hojik phawda state asita vaccine kawkhra punba mising lising marfu dhara taruk champan humfuga taruk yaukhre aire Chairaga sida tha asigi tarada Indigo ki flight number 6E2615 ki row number 23 dagina 29 amadi flight number 6E524 gi row number 22 dagi 28 phawbada loina tha asgi tarama thoida Indigo gi flight number 6E172 gi row number 1 dagi 5 amadi flight number 6E2251 gi row number 10 dagi 16 da tongduna Imphal airport da thonglaki ba passenger singna common covid control room gi telephone number 18003453 3818 nadragana district surveillance officers in the power phoroknadaba cherola sin khangalagle India pumbagi oina ngasi numidang pung 13 minute 15 phawbaki manungda positive ki case lakh amaga lising hompuga taruk chatruk kunthagam pan jaukhre Athingba masing engkalakhigane atop baw amadana Myanmar gi Magwe region gi Khunggang ahumda Lanmi sing jum lising henbada Landakhre badigi khunja sing Lanjennakhre Myanmar military junta gi armed force in Magwe region gi Tongdu ki township ta Khunggang hom da garang nubida gweram
रेसिंग चथरकीबदगी खुंजा लिसिंग के जुम थादोक्तुना लांजेन्नाखरे टाउन अदुदगी माइल तरगनि थोइ लापदा लेबा खुंगंग सिंह अदुदा म्यांमार आर्म फोर्स सिंह एप्रिल 8 दगी रेसिंग चथकीबा औखिबने मिलिटरी काउंसिल अनुब एरिया एडमिनिस्ट्रेटर अमा हापसलखिबा अदुगी मयुक्त खुंजा सिंह अदुना नुमिदांगदा एंटी डिक्टेटरशिप प्रोटेस्टिंग चथरखे पिंगचोंग कोबा खुंद प्रोटेस्ट लुसिंग बसिंग लेबा जुम तरगनि थोइ दथि बहुंबा चथनबा आर्मी ट्रुप सिंह इराई नुमित थुंगलकी अमसुंग मियोइ अहम फाखे लानमी सिंह अदुना प्रोटेस्ट लुसिंग बसिंग अदुगी जुम सिंह अदु थुदेक्तुना मांगता हलमख्रे अमसुंग यंगी अरैब पोट पुनमक मांगता हलमले मखोइना महिबरोंग सिंह चेंग भौ अमसु हंगाम बरुना चेंग पुनमकसु अमत खाक्तुना मांगता हलममी हाइना मफुमदगी मियोइ अमना हाइके ngang ning thau ka bagi numidang waramda armed forcing aduna khonggang ahum aduda changchalake amasung leiriba miyam aduda ki hera ba nongwai kaapkhe al oirba sing amasung angang pokpa dangai riba napi yauna khunja lising ahum hena mayum thadoktan lanjennakhre khonggang aduda charak na jum lising amaga sahum rom lei hairiba jum sing adu loinamuk Myanmar army na re chathake makha tarakpa atopa pau amadana Kerala da covid vaccine kapkhraba mioi chani ni pu positive oire malim gi oina covid na Malingoina vaccine and disease proof oide. Lebagasi goina COVID-19 dagi ngak thokna ba pak chana COVID vaccine gi drive sa tharapasu. COVID vaccine kap kiba musing gi marakta nauna positive case kya thengna ba haure. Hauki berai numitta Kerala gi Iran kulamda COVID vaccine kap kiba mioi chani ni pho. Nauna positive oiba thengna re. Phiba masina maram oraga state adugi health authority gi meke dagi. COVID vaccination kap khrabasu mipum kudimona COVID ki protocol gang na chatpiu haina appeal tawkhre haukiba march tadana punjab da covid-19 ki first dose kap khraба matung mioi ni pan positive oike gujarat na covid-19 ki anisaba dose ki vaccine kap khraба matung da health official ama positive oire masiga chap manana pune da covid vaccination second dose kap khiba doctor ani positive oiba thengnare kerala gi iran kulam da covid-19 ki vaccine kap khraба matung mioi chani ni fu covid-19 positive oikiba singa du ayambana first dose amasung second dose kap khiba mioi ke yaure positive oire basing adu amara healthcare worker frontline worker amadi micham praja chenge patient chani ni fu adu a b amasung c ki category singni adu bo ambana di a category singne kerala gi health official gi mai category phongdo rakhibada vaccine kap khaba matung ta dawna positive oirak laba singa se vaccine gi problem la latragar vaccine kap thang da mioi singa du covid-19 positive oikhibra abida sujap chana khangdre adhumok vaccine asina ngakto pangam lebasi chado humbutara romtane masina Laichat asina narba sing sibgi sang andan badadi mateng oi haina phongdokle Taiwan na US ka mari phagalakhiba asida China na warplane kunmanga Taiwan Strait ta thjinkhre Taiwan na US ka mari phagalakhiba charak asida China na Taiwan Strait ta fighter amadi bomber kunmanga hena thjinkhre haina official source amana phongdokle Taiwan gi Ministry of National Defense ta vikhiba statement amana airibana China na Taiwan Air Defense Identification Zone ki kha nong sup thangba saksinda J-16 fighter 14 J-10 fighter 4 S-6K bomber 4 Y-8 anti-ship war fairplane 2 KJ-500 early warning aircraft sing deploy tawkhre chaliba sahi asida China na Taiwan da khwaidagi chawba chuati pangthoge Ministry asiki maikadagi haikibada Taiwan Air Force na su area adu da petrol aircraft sing chathakre amadi China gi plane sing adu missile defense system amada tracking tawre makhatar pau amadana drug yonbi Nupi ama phare rasi nongthil pung ari makharam tabada Lilong police station gi OC inspector yas na Lising ba Nupi police sing jaw batim amana Lilong thararok chingkon dagi Heroen No.4 yonbi ni aiba Nupi ama heroin gram 148.1 ga konna phare Parabadu gi maming na makak mayum orina sahi kun gamapan apokpa Abdul Kalam kawi laikai adumak tagini Nupi asidagi police na Heroen No.4 yawba apekba plastic bottle sama kunthaga ni thoi phangbangam ke maraga sida gasi nongthil khongjom police station ki sub inspector AK Joydatta na Lising police team amana tekcham area da drive chathabada tekcham mayali kai dagi soibam ito sahi yangkai abokpa laikhidraba laiden khombam bioi amalitar manga konana phare haire Arroyo content singa sigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bukuna bukpa thaga chari channel asina tomda kanarabadi subscribe to video subscribe to pirma loidana like and share to busu kawi kunupna bukpu amakhana thaga chari